Bijing tabiru khoi pumna pu image TV na taram na okchabaga loina Brajesh Kumar na khurumjari ngasigi maroe pauda North Frontier Railways none District Administration amadi Makwam Village Authority ki marakta MOU ama ngasi Chief Minister gi Secretariat ta sahi tawnakre Regional Institute of Medical Sciences RIMS athu matamda autonomous body oibagi fiwamda leire haina RIMS ki Director Santana phongdokre Bom Pokail Hamgi Mayokta Yaningdaba Phongdoktuna Wakat Phamkre Loinana Village Poverty Reduction Plan Achievement Mela Pangthokre Mapungwe Pop Lobirsi Ngasi Chief Minister Secretariat North Frontier Railways None District Administration Aduga Makwam Village Authority ki marakta Memorandum of Understanding MOU ama Chief Minister and Biren Awangbo Newmai Aduga Chairman Hill Areas Committee Diganglu Gangmai Mamangda Khojek Pinakre MOU Adugi Mapung Oiba Charter of Demand Oiriba Makwam Village Authority na None Village Authority None District ki Marang Singda Handak the Pakak Nana Lepak Nikai Kiba Adu Tagi Oirak Papium Sing Adu Mayok Naba Ngamnana Bani MOU Aduda North Frontier Railways ki Chief Engineer Sandip Charmana Railways ki Mahut Sinduna Deputy Commissioner None District Administration None Aduga Chairman Makwam Village Authority ki Lanranglung Gondamaina Village Mahut Sinduna Kuyak Pinaki MOU Aduda Laiboktiba Thodok to the Lakidraba Singi Naknaba Mioida Permanent Employment Piba Railways da Masigi Manak Nakwama Famda Construction Agency Aduna Contractual Employment Panganba Railways na None Kangpokpi District Administration Aduga Village Authority ka puna survey tauba aduga mangta kibasingi assess tauba yauna Railways da submit tauraga compensation piba MOU aduda Railways na IIT Guwahati Manipur University aduga atai like-minded institutions singa wakhanaba hill slope ka tainabada railway boundaries sembada Jiribam Imphal project kupna monitor taunabu apam singsu yauri Asum Taurabadi Mangjona na Kudong Tiba Singdagi Ngaktok Honaba Hotnabang Hamgani Environment Assessment Amadi Social Impact Assessment Su Landslide Tokpasi Yangsinabasu Yauri Asiba Singi Mathomangam Pangtokpagi Asangman Railways na Putokpa Yauna Angang Ahungi Mahai Masin Tamnabagi Educational Fee Makwagi Naknaba Miyoi Singi Bank Account Singda Absin Basu Yauri 8. Site identification for the memorial site shall be done jointly by Railways, None District Administration and the Makwam Village Authority. Site construction shall, however, be initiated only after stabilization of the landslide region and the removal of the debris. Sinai Kwigi Manipura Ahan Batugo, Nisumba Yamanuaitaba, the Yamna, Mi Masing Yamna Punshimang Bato Saduna. High Ningsing Naba, Matungi Mirona Suning below in the section Naba Aduga, Lake Dribasing Hawaii, the Queen honor to Buena Moigi Memorial Site, and Sams and I have other Sembasi, Hydivas, I Semdo Risi, I call Hydiva Debris Mayamdo, Lok Tokanda, Stable Urakanda, Semganit, the Wudabu Railway Ne, Aduga, Village Authority Nepagi, State Government Disicans and Punato Minakanda, Mapamdu Leminagani. Regional Institute of Medical Sciences RIMS asi athuma tamda sabchaba autonomous body ama oibagi piwam da laire haina RIMS ki director A Santana phongdokre wafam sing asi RIMS Hospital gi Department of Obstetrics and Gynecology gi naw saba labor room sangaba gi thoram da Professor Dr. A Santana phongdokhibani thoram aduga mari leinana RIMS ki director Professor A Santana makata na phongdokhibada RIMS ta matik saba labor room ama thamba haibasi mamangdagi adumba khanaduna laklaba
amani ngasi labor room ama sangaduna miyamda sinaba ngamliba asi yamna laibak phawani labor room asina angang unabada thengnariba khudong sadabasing khara makhaidi ko han mangamlagani RIMS ngasi di chawkhat pagi lambida changthilakli RIMS asi ngasi di Institute of National Importance ki thakta leir pagi film da leire RIMS national ranking da sahi mari thangana top yankhai da yawba ngamba asi singthaningai ni asigumba yamna lemjaningai oirba Pida asi North East ki oina RIMS na kanbangamle RIMS ki performance asi India pumbana kangbangamle makha tana su institute asi hena chawkhatnaba mayam puna hotmina si haina su mahakna makha taki RIMS has overtaken the NIGRIMS and we are performing very well. So I just want to thank all the staff or faculty, all because of our good students. So every time we are able to one of them best in the Northeast, or we are the only one who represent to the top 50 medical college for last 4 years consecutively. So actually this also was highlighted by our own very good friend electronic medias, print medias. Torum aduga mari leilana RIMS ki medical superintendent Professor Dr. Nepram Sanjitna haikibda RIMS hospital ki Department of Obstetrics and Gynecology ki labor room among asi sangaduna miyamda sinaba gamba asi apenba phawi institute asi ngasidi manglum sangchilakli parliamentary committee ki members singa RIMS ta laklamba matamda RIMS hospital ki Department of Obstetrics and Gynecology Department asi ki thabak thoram singda yamna singtharam ki AIMS New Delhi natana atai atokpa AIMS singdagi hena RIMS ki Department of Obstetrics and Gynecology Department na mai pak na mathau pangthoi haina su thagatlamki masi aikhoi gi chawthok chaningai ni RIMS ta sengbat chagatli basing asi quality lainaba hotnabada engineer sing amadi contractor sing pukchel sengna thabak tawbugi tangai phadaba lei haina su makha taki ngasigi labor room sangabugi thorum aduda RIMS hospital gi Department of Obstetrics and Gynecology ki Head of Department Dr. M. Rameshwar, RIMS ki maru eba Dr. Singh amadi Nurse Singh su saruk yaki. Kakching Municipal Council ki makha da sanitary workers sing oina thabak tawriba workers sing na chatliba chahi sigi June thagi makhoi gi kuchuman pibinanaba Kakching Municipal Council ki caretaker chairperson amasung executive officer da aiba cherol piduna khangan khre Zirol aduna makhoi kusuman July thasigi tang kumathoi phawda pithok pidrabadi numittu dagi makhoi khudengmak thabak suba leplagani hairi Manipur Power Department ki employees sing tha ani talab pidabagi mayokta employees sing na mass casual leave lobui kongjing section gadori ngasi kaisampata leiba MSPDCL office ta pangthokpa pawgi pamda MSPDCL amadi MSPCL gi employee ama oirba S. Gunindron High Power Department employees sing asigi May amadi June tha ani gi talab hojik July kun tha ahum yoksulak laba power pibidan leire haiba employees sing asi gi tha ani gi talab working day lakliba tang kunithoi power gi manungda pidrabadi lakliba tang kun manga da mass casual leave lawrgani masi power da pibidrabadi makha taba kari khanagadage haibadu employees sing gi apun ban famna warap logani hari masi maha tarak padadi tha khuding employees sing asigi tha khuding tang manga power gi manungda pigedabani hainasu hongdokhi Dr. Peretana Jari ji, koi May June thare turo kasi pidre kasi July ki tang kun option la habum phar ka hore no koi chegari se ki lakpa income jina koi jum di menya soi kun na ngate kasi ki jina se mara koi pero ragi na china na koi no authority da koi kari ana haiza ga degi na koi me am to kana ga jina koi week si irai ba wa koi si working day ni kasi da Hani how we will use it to the next week the Monday the mask is really low see in the Yangnam PHC gi akoibada dengue naba amadi COVID positive oiba mioi khara yarakpa asina maram oirga hospital asida layang balakpa mioi singda hena khudong sananaba Hospital Authority na sinduna hospital asibu ningthina sit sengbaga loinana usar kaya su thakre hospital asige emo incharge Dr. Y Delhi Kumar na singduna hospital asige Dr. Nurse Staff Singh amadi hospital asige makhada leiba
आशा वर्कर्स यावना पांथोखिबा थोरम अदुगा मरी लेनाना हॉस्पिटल असि डॉक्टर पी प्रेमजित नंगसी गी थोरम असि हॉस्पिटल असि अकोइबदा डेंगी नाबा अमदी कोविड पॉजिटिव ओइबा मियोय खरा यावरकपा असिना हॉस्पिटल असिदा मियामना लायंगबदा वखलदा अकीबा अमत लेतना लाखहनबा ngamnanaba पांथोकपनी मरु ओइना हॉस्पिटल असिनसु कोविड अमदी डेंगी यावना मखल कया गे अनाबसिंग मपुंग फाना थेंगननबा सेम सादुना लेरी मरम असिना मियामना अकीबा अमत यावदना हॉस्पिटल असिदा लापिउ हौजिकचु कोविड वैक्सीनेशन तौबा यावना पुंग कुनमरी मथौ तौरी हाइकी लम्फेल पात लेबा KVIB खादी एंड विलेज इंडस्ट्रीज बोर्ड की हंदकता चेयरमैन ओइना सरकारना हापख्रबा बीजेपी मणिपुर प्रदेश की वाइस प्रेसिडेंट ओइबा नोकथोंबम निम्बसपु KVIB की स्टाफ सिंह अमदी बीजेपी मणिपुर प्रदेश की थौमी सिंह ओकपगा लोइनना ngasiदगी थबक पाइब हौख्रे ngasiदगी थबक पाइब हौख्रबा नोकथोंबम निम्बसपु KVIB की चीफ एग्जीक्यूटिव ऑफिसर थोंगाम इमोबा अमदी KVIB की फाइनेंशियल एडवाइजर अमसुंग चीफ अकाउंट्स ऑफिसर ओक्रम रामकुमार न लुसिंग बा KVIB की स्टाफ सिंह ओक्तुना इकाई खुमनबो उठी KVIB की चेयरमैन नोंथोंबम निम्बसपु तराम ओक्पा अमदी थबक पाइबगी थोरम अदुदा बीजेपी मणिपुर प्रदेश की प्रेसिडेंट अधिकारी मयम श्रद्धा देवी ना लुसिंगदुना बीजेपी मणिपुर प्रदेश की वाइस प्रेसिडेंट जनरल सेक्रेटरी पार्टी की स्टेट सेक्रेटरी इम्फाल सेंट्रल डिस्ट्रिक्ट प्रेसिडेंट तमेंगलोंग डिस्ट्रिक्ट बीजेपी मणिपुर प्रदेश के प्रेसिडेंट OBC मोर्चा बीजेपी मणिपुर प्रदेश की प्रेसिडेंट किसान मोर्चा बीजेपी मणिपुर प्रदेश की प्रेसिडेंट यावना तोंगान बीजेपी की लुसिंगबसिंगना खुदोल पीदुना चेयरमैन निम्बसपु तराम ओकपगा लोइना पुकनिंग थवटकी मोइरांग लो अमदी हाई कैनल अमसुंग इम्फाल लो कैनल अमदी हाई कैनल दा इसिंग थारक्त्रबदी लोइनना लौमी सिंगदा हार मरांग कायना फंगहंद्रबदी था असगी तांग 15 दगी बिष्णुपुर डिस्ट्रिक्ट की मनुंगदा लैबा तोंगान बा लौमी लुपसिंगा पुल्लगा अकनब खोंजंग चंगचिलगनी हायना मीडियादा फोंदोखिबा अदुदा ngasi MLA मोइरांगना सिंधुना लोकताक लिप इरिगेशन LLI की ऑफिशियल सिंगा लौमी लुपसिंगा पुन्ना फमिनदुना वरी सानाबदगी खोंजंग अदु मतम खरा हंदोकले हायना मोइरांग केंद्र फार्मर्स डेवलपमेंट कोऑपरेटिव सोसाइटी की जनरल सेक्रेटरी हेमम रमजित ना पाउगी मिफम अमद फोंदोखरे ngasi मोइरांग पांथोखिबा पाउगी मिफम अदुदा सेक्रेटरी रंजित ना मखातान हाई LLI ना हुजिक कैनल दा इसिंग थारक्त्रिबासी ट्रांसफॉर्मर यारमद्रे हुजिक सेमरी अथु मतमदा सेम लोइदुना इसिंग पीरगनि हारी लोइनना ngasi LLI की ऑफिशियल सिंगा लोइनना मोइरांग लोक कैनल की मफम सिंह सत्तुना यंगछिलगनी कैनल असिगी यामना तोइना काइगन मफम सिंह हुजिक काइदुन लैरिबा मफम सिंह अथुवा मतमदा सेमजिन हंदुना ट्रांसफॉर्मर हेक याबगा इसिंग थारकपदा अकाइबा थोक्तननबा यंगछिलगनी लौमी मियाम की इसिंग दरकार ओइबा मतमसिदा अथुवा मतमदा इसिंग फंगहंद्रबदी मखा ताना खोंजंग संगसिनगनी हायना महाकना मखा ताखी ngasi पाउगी मिफम अदुदा तोंगान बा लौमी लोक की थौ पुब क्यासु सरुक याखी ओइजना कोई मदुना कोई तौग्रिबा प्रेस ब्रीफिंग दा कोई अदु एजुकेशन तु नि हाबदि नते अदु मतम खरा कोई खरदी कोई येंगी कोई की हार के मतंग दा कोई लोकल MLA एग्रीकल्चर मिनिस्टर अमदी CM की तरफ तकी कोई सी मोइरांग केंद्र की ओइना हार की अवाट बसी मोइरांग केंद्र की ओइना दी यामना हान बेस की फजना पीबी है नेक्स्ट लाकदुसु कोई चीफ मिनिस्टर एग्रीकल्चर मिनिस्टर तरफ तकी हाना तोबी दुमाइना कोई मोइरांग की केंद्र सी की ओइना खतंग हार से खना एडवांस ओइना पीबी ना बाइना कोई हन्ना निसिंजे था सिगी तारिपान की नुमिदांग पुंग निपांग फुंगारम ताबा मतमदा उरीपोक अहंथेम लेकाई लेबा रिम्स की डायरेक्टर अहंथेम शांतगी युमदा सखंगदबसिंगना बोम लंगसिंदुना पोखाय हलंबगी थौदोक पु यानिंगदब फोंगलोक्तुना ngasi रिम्स की ए ब्लॉक ममांगदा वखनफम चथखरी वखनफम अदुदा रिम्स की MS Dean एकेडमिक्स हेड ऑफ डिपार्टमेंट्स Chief Nursing Officer, officials, member of Patient Welfare Committee, Teachers and Medical Officers Association, RIMS Nurses Association, Lamphel Part, Non-Teaching Employees Welfare Association, RIMS की staff अमदी महिरू सिंह न सरुक याकी वक़्त मिफम का मरी लेना Non-Teaching Employees Welfare Association की President Dr. W. रणबीर न फोंदोक की बदा अहिंग नोंथिल नाइदना सेवा तौरिबा RIMS की staff की
head oiriba amagi mayumda bom langsinba asi yaningde langi matamda fawba doctor singda khut thanadribani adubu hospital asi yaipananabgi damak kathokliba director amagi yumda bom langsinba asi hakchina lowi mi amaga wakhalon manadaba amadi khenaba kya leramba yai adubu leiba nungainadaba adu fazaba mawongda wari sadokpiraga solution purakpiu asigumba thabak thawong asi makata na tawbigano haina manipur leiba ichil inaw sangsan amadi mai nabasing da appeal torokli different opinion mi amagi kano se different opinion leiba yai aduna different opinion sing se wari saraganda solve tawna hona biu haibadu adugi voice to manipur gi leibiriba chinaw sing Berbapang sing sangstan sing punamakta simba tabak si tawbidana ba ikana mayam da appeal tawsudu amarom nasu remski director ahantem santagi yumda bom pokha hankibugi thawdok adubu yaningdaba phongdok tuna uripok ahantem laikai development organization waldo amadi laikai gi maira paibi singna ngasi uripok ahantem laikai gi community hall da miyamgi okat ma chatakre wakat pham aduda saruk yakiba waldo gi secretary general anobam arun sharmana phongdok pawmi singda phongdok kibada mi kungna taba yumlakta bom langsinduna pokai hanba amadi prajada aki akhang piba asi yaningde mamang dasu yumlakta bom langsinduna aki akhang pibada natna asopan kya nanghanba fawba lamdam asigi towan ba mafam kya thokpa laikhrabani asigumba thodok asi praja khunhaina mamangdagi hauna pamjadana amadi support tawduna lakpani ngasisu adumak tawri karigumba lanai nungai nadaba lairabasu masaga unaduna wari sanarga phaba romda waroishin puraknaba honabiu makhata na mirakta bom langsinduna aki ekang pokhan bagi thong asi chathabigino haina mahakna phongdoki tokan pham aduda saruk yakiba organization gi volunteer amadi mara paibi singna mirakta bom langsinba yaningde tongan ba mioi natraga kanglupna prajada aki ekang pibagi thong asi makhata na chathabigino haiba kholau kayasu lauki Manipur State Livelihood Mission amadi PRI CBO coverage project ki promotion makada Moirangkapu Gram Panchayat Singkhai Hunba BLF Sinthalaima BLF Kanglai Kanba BLF amadi Moirangkapu Union Club na sinduna Moirangkapu Gram Panchayat Committee hold ngasi village poverty reduction plan BPRP achievement mela pangthokre thorom asida Hangang City Block ki Junior Block Development Officer video case is Tomina Chief Guest Moirangkapu Gram Panchayat ki Pradhan Laurembam Rameshwar President oina saruk yakiba loinana tongan ba department dagi lakpa Muse Singh BLF ki Muse Singh na saruk yaki melagi saruk ama oina COVID vaccine su kapthoki thorongga mari leinana junior video case is Tomina phongdokki bada BPRP mela asi Gram Panchayat asigi manungda leiba BLF Singh SIG Singh bu import tawba oina amadi makhoigi marketing ki platform pibo oina pangthokpani Imphal East District ta leiba tongan ba department sing da chatuna tanagada ba certificate scheme amadi document sing adu ngasidi mela asida department sing na puduna laklaga chief minister na hodokhiba go to village program gi mongda doorstep delivery oina sinabani mela asida department sing na cooperation pibiduna saruk yaba asigi da nungai ba fawi hakchel gi card ana layang bagi khudong chaba sing labor card all age pension yauna tongan ba khudong chaba sing pibagi damak mela asibu siliba sing da thagat pa phongdoki thasi hokiba ta manga da India macha Tamil ani Myanmar gi tamu town da nongmaina kapna hatok pikhibaga mari leinana India amadi Myanmar laibak ani gi marakta lalon itiki thabak lep kibadagi more town da nongmagi changdaba yadraba manam sing yauna atei polam kaya phanglamdaba phanglabasu yamna tangna phangduna lakhi adubu hojik tapna nakal ani gi marakta lalon itiki mari phagalakpadagi border town moriga manama sing yauna lalon itiki polam sing marangkaina hanagi mamalda phangba hore hari Indo Myanmar border town moreda lairiba tongan ba bank Punjab National Bank State Bank of India UCO Bank Axis Bank singge ATM busing asi
hangning matamda hangduna leire aduga SBI ki ATM na offline thaduna leibana ATM hangbagi kanaba leihandre More town asi lalon itiki achouba hab ama oiriba mafam asida hangning matamda ATM sing hangbana lalon itik tawjariba miyoi sing yauna lam koiba lakba miyoi singda yamna khudong chahandre masi mari leinaba singna athu matamda yengchin binanaba maikai kyadagi media thamnarakli Fatima Memorial Foundation Komidok Kurai na sinduna national and international gi thakta football sanaruba kairang komidok amadi Khabai Soi gi football sanoi tarane thoi butaram na opagi torom ama ngasi Khabai Soi community hall da pangthokri thorom aduda Imphal East DC KS Jaina na chief guest Fatima Memorial Foundation gi chairman Muhammad Samir Saha LS Amuna president Imphal East ADM Samin Ahmad Saha Tamelong gi SDC Buya Mayum Abdul Majid Neroka gi former general secretary Ahalji Nurjaman special contractor Alhas Abdul Ghaffar Bar Council gi Manipur gi member advocate Muhammad Rabi Khan yauna saknairaba kiana guest of honor sing oikibaga loinana tongan ba mi kiana saruk yaki thoronga mari leinana chief guest ki world period na Imphal East ki DC KS dana phongdo kibada foundation asina haugalak liba sanoi singbu encourage tawba asi yamna pai hena pungning thogat nabagi masakni administration gi maikai dagi su angamba mateng pangani player singna kamdona national amadi international stage yona sanar pagi journey taragadi hena nungai ba phawgani pamjaba lambi da thawai haksang yauna hotnaragadi hiram khudimakta mai pakpa ngamgani haibagi Kudam Sanoi Tranitoi Asina Oiri, Tungda Hena, my park oibu, Haina, Hondoki Sanabugi Pau. House the Chatariba Marishuba Yaisha Football Festival 2022 under 14 Ningasi Chanaki semi finally Anba Mesta, Sanzo Efena, Italfa, Waikombu, Ohum Amadamakiba Pikri, and its semi final Mestana, WKDO Kaksingna, Lamzo FABU, Ohum Amada Maitiba Pikri, Aribada. Maroe Pau Amuhanna North Frontier Railways None District Administration Amadi Makwam Village Authority Marakta MOU Ama Ngasi Chief Minister gi Secretary ta sahi tongnakre Regional Institute of Medical Sciences RIMS Athu Matamda Autonomous Body Oibagi Fiwamda Leire Haina RIMS ki Director Santana Phongdokre Bom Pokhail Hamgi Mayokta Yaningdaba Phongdoktuna Wakat Phamkre Loinana Village Poverty Reduction Plan Achievement Mela Pangthokri Ngasigidamaktadi paudam pijaw matang asil losinjari mayang tabiri ba khwai punapu amuka hanna krumjari